Good morning, mayam sana laga Manipur. Ngasi date 4 December 2025 ni. Yumdagi EMA keithel fouba khongna cheljanle kilometer 3 yokiba kitang ngai bani. Aduga sida kilometer amma makhai mu khongna chasale. Nungsido EMA ini san si singse anna laaga no macha ta li se. Ingba kang sida Mayansu khong anigi mathausu tahonbiruko tawdaba tadi sugawangni bp wangani atopa laina kaya ama na kani ama het na bada test taw haigani test ki pisa mayam ama changani leitagadi thuna sigani mayam Nongmagi pung kumari sabani pung ama kai thati mayam adugi wakhan nungaini hasang nungaini hasang sajel tawbada pisa tamasu yaduni mayam Fazana chinbani ayu angamba sida EMA keithel mayam afaba wakhang khan siko afaba chinja chaga afaba thabak tomungasi hingi kanda nusi sanana laminasi mayam mangga ngakan sida so malay ana thoe tsak ata sinat khangjing ang nipak na yai pare